ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ꯫ ꯂꯩꯁꯤꯌꯥ, ꯍꯩ ꯃꯥꯒꯤ ꯂꯩꯁꯤꯌꯥ, ꯅꯪꯕꯨ ꯇꯥꯔꯕꯣ? ꯇꯥꯔꯦ ꯏꯃꯥ꯫ ꯅꯪꯕꯨ ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯌꯥꯍꯧꯅꯕ ꯇꯧꯔꯣꯅꯦ꯫ ꯑꯁꯨꯛ ꯊꯦꯡꯅ ꯌꯥꯍꯧꯔꯕꯗꯤ ꯅꯁꯥ ꯁꯣꯛꯄ ꯇꯥꯔꯤꯅꯦ ꯅꯪꯕꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯧꯒꯠꯂꯒꯦ꯫ ꯉꯔꯥꯡ ꯑꯪꯀ ꯈꯔ ꯐꯣꯜ ꯇꯥꯕ ꯉꯝꯗꯕꯒꯤ ꯐꯣꯜ ꯇꯥꯕ ꯉꯝꯅꯕ ꯍꯣꯠꯂꯤꯉꯩꯗ ꯇꯨꯝꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯕ꯫ ꯁꯦ ꯍꯧꯒꯠꯂꯒꯅꯦ ꯅꯁꯥ ꯅꯎꯒꯗꯣ ꯁꯦꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯅꯊꯧ ꯇꯧꯕ ꯅꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯊꯦꯡꯕ ꯑꯍꯤꯡ ꯍꯥꯏꯕꯁꯤꯗꯤ ꯅꯍꯩ ꯅꯁꯤꯡ ꯇꯝꯂꯤꯕ ꯅꯣꯏꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤꯅꯦ꯫ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯍꯩ ꯇꯝꯂꯤꯕ ꯅꯣꯏꯗꯤ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯁꯥ ꯄꯨꯝꯕ ꯅꯐꯝꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯥꯅ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯅꯄꯥꯒ ꯑꯩꯒꯅ ꯑꯌꯤꯡꯕ ꯅꯤꯡꯊꯝ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥ ꯆꯩꯅꯥ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯤꯕꯁꯤ ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯅꯕ, ꯃꯗꯨ ꯑꯣꯏꯔꯛꯄꯗꯣ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯂꯤꯕꯅꯤ꯫ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯤ ꯏꯆꯥꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯃꯥꯒ ꯄꯥꯕꯒ ꯇꯥꯆꯧꯒ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯏꯆꯥꯗꯒꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯕ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ꯫ ꯑꯃꯝꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯥꯒꯤ ꯃꯉꯥꯜ ꯄꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯁꯖꯤꯛ ꯊꯕꯥꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯩꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯊꯦꯝꯕꯨꯡꯅ ꯋꯥꯔꯦꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤꯗ ꯑꯁꯥꯕ ꯂꯩꯗ ꯃꯅꯝ ꯅꯝꯕ ꯄꯛꯇꯕ ꯃꯤꯒꯤ ꯃꯇꯧꯁꯦ ꯅꯠꯇꯦ, ꯑꯁꯨꯛ ꯄꯛꯇꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯃꯛꯅ ꯍꯦꯛ ꯁꯥꯔꯛꯄꯗꯣ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯅꯪꯁꯦ? ꯇꯣꯝꯄꯣꯛꯅ ꯍꯌꯦꯡ ꯈꯨꯕꯝꯗ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯍꯩꯇ꯭ꯔꯥ ꯅꯪꯁꯦ? ꯅꯠꯇꯦ, ꯀꯔꯤ ꯆꯥꯅꯤꯡꯒꯦꯕ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯉꯔꯪ ꯁꯨꯝ ꯉꯥꯡꯅꯔꯤꯁꯤꯕꯣ? ꯑꯣ, ꯕꯣꯔꯥ ꯆꯥꯒꯦ, ꯕꯣꯔꯥ ꯂꯩꯕꯤꯌꯨ꯫ ꯅꯁꯛꯃꯛꯅ ꯕꯣꯔꯥ ꯑꯀꯥꯕ ꯍꯦꯛ ꯃꯥꯟꯈꯩ ꯌꯥꯝ ꯆꯥꯅꯩ ꯅꯁꯛꯇꯨꯒ꯫ ꯅꯠꯇꯦ ꯊꯦꯝꯕꯣꯡ, ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯅꯍꯩ ꯇꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯝꯕ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯣ, ꯃꯇꯝ ꯂꯦꯟꯕ ꯂꯥꯛꯏꯕ, ꯃꯇꯝ ꯂꯦꯟꯕ ꯈꯪꯉꯕ? ꯏꯄꯥ ꯄꯨꯛꯆꯥꯎꯕꯗꯨꯒ ꯏꯃꯥ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨꯒꯒꯤ ꯃꯔꯜ ꯃꯌꯥꯝꯗꯣ ꯏꯇꯣꯝꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯃꯐꯝꯁꯤꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯃꯇꯝ ꯂꯦꯟꯕ ꯂꯥꯛꯏꯕ꯫ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ, ꯅꯪꯁꯨ ꯅꯄꯥ ꯑꯔꯤꯛꯄ ꯅꯃꯥ ꯏꯁꯧ ꯃꯄꯤꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯅꯇꯣꯝꯇꯅ ꯂꯣꯏꯁꯤꯟꯕ ꯋꯥꯔꯅꯤꯅ ꯃꯐꯝꯁꯤꯗ ꯅꯍꯩꯁꯨ ꯍꯩꯌꯨ ꯌꯥꯔꯣꯏꯗꯕ ꯅꯪꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯤꯡꯈꯩ ꯅꯨꯄꯤ ꯂꯝꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯤ, ꯂꯝꯄꯥꯛ ꯃꯌꯥꯏꯁꯤ ꯂꯦꯞꯄꯒ ꯅꯪ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯌꯦꯡ ꯅꯪꯅ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯈꯜꯂꯛꯀꯗꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯁꯩꯔꯦꯡ ꯑꯣꯏꯅ ꯕ꯭ꯔꯦꯡ ꯄꯥꯊꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯒꯤ ꯏꯒꯨꯜ ꯌꯥꯝ ꯈꯪꯅꯤꯡꯒꯅꯤ? ꯌꯥꯔꯦ, ꯇꯦꯛꯁꯤ ꯃꯥꯟꯕ ꯅꯪꯒꯤꯗꯨꯒꯤ ꯃꯥꯏꯕ ꯁꯥꯕꯗꯨꯅꯅꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯇꯤꯟꯅꯕꯤꯌꯨ ꯌꯥꯗꯗꯅ ꯁꯛ ꯐꯖꯕ ꯑꯩꯒꯤ ꯅꯥꯃꯩ ꯄꯥꯏꯔꯒ ꯏꯟꯅꯔꯤꯁꯦ꯫ ꯅꯪꯁꯨ ꯑꯩꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯆꯥꯅꯩ꯫ ꯑꯄꯥꯝꯕ ꯅꯨꯄꯤꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯗꯕꯗꯣ ꯑꯩꯒ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕ ꯁꯤꯔꯅꯤ꯫ ꯅꯠꯇꯦ ꯊꯦꯝꯕꯨ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ? ꯃꯅꯦꯝ ꯐꯠꯇꯕꯤ ꯁꯥꯗꯅ ꯅꯀꯣꯡ ꯃꯌꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯛꯇ ꯈꯟꯅ ꯉꯥꯡꯂꯛꯏꯁꯤꯕꯣ? ꯍꯣ, ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯦ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯗꯤ ꯃꯄꯨ ꯃꯥꯅ ꯂꯦꯞꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯅ ꯑꯐꯕ ꯏꯔꯥꯏꯕꯛ ꯑꯣꯏꯅꯕ ꯑꯩꯈꯣꯏꯗ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯁꯦ꯫ ꯃꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯂꯞ ꯑꯗꯨꯝ ꯆꯠꯂꯗꯝ ꯇꯨꯡ ꯀꯣꯏꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯪꯒꯤꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯒꯨꯝꯕꯤ ꯑꯃꯗ ꯏꯁꯤꯡ ꯍꯩꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯩ꯫ ꯑꯔꯦꯝꯕꯗ ꯂꯩꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯕꯨ ꯀꯣꯏꯕꯤꯔꯣ ꯍꯩꯗꯅ ꯃꯌꯥ ꯍꯦꯟꯒꯠꯇꯅ ꯉꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯁꯦ꯫ ꯇꯥꯟ ꯆꯥꯔꯗꯤ ꯑꯩꯒꯤꯁꯨ ꯑꯃ ꯐꯪꯕ ꯀꯅꯥꯅ ꯈꯪꯕꯅꯣ? ꯅꯪꯒꯤ ꯂꯩꯁꯤꯁꯦ ꯁꯨꯝ ꯂꯨꯝ ꯂꯩꯔꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯗꯨꯝ ꯇꯥꯟ ꯆꯥꯗ꯭ꯔꯦ꯫ ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯊꯃꯣꯏ ꯃꯥꯅ ꯈꯣꯏꯗꯥꯅ ꯈꯟꯖꯕꯤꯁꯦ ꯈꯜꯂꯒ ꯀꯣꯏꯗ꯭ꯔꯗꯤ ꯊꯃꯣꯏꯒꯤ ꯌꯦꯛꯅꯕꯤ ꯃꯌꯥꯝꯁꯦ ꯀꯣꯏꯔꯒ ꯅꯨꯡꯁꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯇꯥꯎ꯫ ꯑꯣ ꯅꯨꯡꯁꯤꯗꯥ, ꯅꯪꯒꯤ ꯅꯨꯡꯁꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕꯗ ꯊꯦꯝꯕꯨꯡꯉꯩꯗꯤ ꯊꯦꯡꯂꯕ ꯊꯥꯕꯜ ꯌꯦꯡꯂꯒ ꯀꯞꯄ ꯇꯥꯔꯦꯀꯣ꯫ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤ, ꯍꯧꯖꯤꯛꯇꯣ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯈꯤꯒꯦ꯫ ꯍꯤꯛ ꯍꯤꯛ꯫ ꯆꯠꯊꯣꯛꯀꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ꯫ ꯍꯣꯏ, ꯄꯛꯇꯕ ꯅꯤꯡꯉꯥꯏꯗꯨ ꯇꯧꯔꯅꯨ꯫ ꯂꯩꯁꯤ ꯂꯩ, ꯂꯩꯁꯤ ꯂꯩꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯇꯣꯝ ꯆꯪꯂꯒ ꯎꯅꯔꯨꯆꯣ꯫
ꯑꯩꯗꯤ ꯄꯦꯠꯁꯤꯐꯥꯎ ꯀꯞꯍꯧꯈꯤꯗꯧꯔꯤ ꯃꯇꯥꯡ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯤꯡꯉꯗꯤ ꯂꯩꯍꯧꯔꯣꯏ ꯑꯣ ꯉꯛꯏꯗꯀꯣ ꯇꯣꯝꯄꯣꯛ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯅꯇꯥꯎ ꯑꯣꯏꯅ ꯀꯞꯄ ꯊꯦꯝꯕꯤꯔꯝꯗ꯭ꯔꯕ ꯉꯁꯤ ꯑꯩꯅ ꯋꯥꯁꯛꯅꯤ ꯃꯤ ꯇꯥꯒꯦꯅ ꯇꯥꯔꯨꯔꯥ ꯏꯇꯥꯎꯅ ꯑꯁꯨꯛ ꯄꯥꯝꯖꯔꯕ ꯅꯨꯄꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯁꯣꯏꯗꯅꯗꯤ ꯑꯣꯏꯍꯜꯂꯒꯦꯍꯦ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯉꯁꯤꯗꯤ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯕꯣꯔꯥ ꯄꯨꯔꯒ ꯂꯥꯛꯑꯗꯧꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯇꯣꯝꯄꯣꯛꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯍꯣꯏ ꯇꯥ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯤꯜꯂꯛꯇ꯭ꯔꯤ ꯈꯣꯡꯅ ꯂꯥꯛꯏ ꯑꯗꯨꯅꯅꯤ ꯑꯣꯖꯥꯁꯤꯡꯕꯨ ꯂꯥꯛꯈ꯭ꯔꯕꯣ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯈꯜꯂꯛꯏꯁꯦ ꯌꯥꯝꯗꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯕ ꯉꯝꯗꯗꯅ ꯁꯨꯝ ꯂꯩꯔꯤ ꯀꯩ ꯋꯥꯅꯣ ꯇꯥ ꯇꯣꯝꯄꯣꯛ ꯍꯥꯏꯗꯣ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯑꯪꯀꯒꯤ ꯑꯣꯖꯥꯁꯨ ꯍꯥꯏꯐꯦꯠꯇ ꯎꯅꯔꯨꯈꯤꯒꯦ ꯑꯩꯁꯦ ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯇꯥ ꯇꯣꯝꯄꯣꯛ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯏꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯑꯔꯣꯟꯕ ꯃꯤꯁꯛ ꯊꯝꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯏꯐꯝꯗ ꯅꯛꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯗꯤ ꯇꯥ ꯇꯣꯝꯄꯣꯛꯄꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤ ꯇꯣꯝꯄꯣꯛꯄꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯃꯨꯛꯇꯅ ꯐꯜꯂꯒ ꯆꯠꯈ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯃꯄꯤꯅ ꯂꯪꯊꯣꯛꯄꯤꯔꯝꯂꯕ ꯍꯥꯃꯦꯡ ꯁꯥꯈꯩ ꯄꯤꯔꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯌꯥꯝ ꯊꯤꯅ ꯆꯩꯕꯤꯔꯝꯃꯦ ꯊꯦꯝꯕꯨꯡ ꯃꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯜꯂꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯇꯕ ꯉꯝꯃꯣꯏꯒꯦ ꯑꯩ ꯆꯠꯂꯤ ꯇꯥꯎ ꯍꯩ ꯉꯥꯏꯈꯣꯅꯦ ꯋꯥꯗꯣ ꯑꯩꯕꯨ ꯍꯥꯟꯅ ꯚꯥꯞ ꯇꯥꯍꯜꯂꯝ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯌꯨꯝ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯟꯅꯔꯛꯀꯦ ꯏꯇꯣꯝ ꯂꯩꯍꯧꯕꯗꯣ ꯍꯩꯅꯗꯦꯕ ꯁꯣꯝꯗ ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯅꯤꯛꯐꯝꯗꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯀꯌꯥꯅꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯍꯤꯡꯅꯔꯤꯕ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜꯁꯨ ꯌꯥꯎꯔꯤ ꯁꯥꯈꯤꯅ ꯍꯩ ꯊꯕꯥ ꯁꯅꯥꯍꯜ ꯅꯣꯏꯕꯨ ꯁꯤꯕ ꯇꯥꯔꯤ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎꯅꯦ ꯑꯩꯒꯤ ꯍꯩ ꯌꯥꯎꯔꯛꯏ ꯍꯩꯁꯤꯗꯨꯝ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯂꯥꯎꯍꯩ ꯍꯩ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯩ ꯄꯨꯔꯛꯏꯌꯦ ꯑꯁꯤꯟꯕꯁꯤꯃ ꯇꯪꯂꯒ ꯄꯥꯡꯒꯜ ꯍꯥꯞꯄ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯁꯥꯈꯤꯅ ꯑꯗꯨꯝꯅ ꯍꯩ ꯆꯥꯁꯤ ꯍꯥꯏꯕꯁꯤꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯈꯔ ꯃꯈꯣꯏꯒꯤ ꯑꯌꯥꯎꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯏ ꯊꯕꯥꯅ ꯏꯆꯦ ꯑꯩꯒꯤꯁꯨ ꯁꯤꯡꯖꯨ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯉꯁꯥꯏꯗꯒꯤ ꯊꯝꯕꯗ ꯂꯩꯃꯟꯕꯨ ꯆꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯔꯥ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯕ ꯆꯤꯟꯖꯥꯛꯇꯤ ꯂꯩꯃꯟ ꯆꯜꯂꯕꯁꯨ ꯃꯍꯥꯎ ꯂꯩꯕꯅꯤ ꯅꯪꯒꯤ ꯁꯤꯡꯖꯨꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯁꯤꯁꯦ ꯃꯦꯔꯥꯅ ꯏꯇꯩꯃ ꯊꯕꯥꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯇꯁꯦꯡꯅ ꯃꯍꯥꯎ ꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯁꯅ ꯍꯜꯅ ꯊꯕꯛ ꯁꯨꯕꯗ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯁꯤꯗꯤ ꯏꯇꯩꯃꯅ ꯑꯍꯥꯎ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯤꯖꯕꯒꯤ ꯁꯣꯏ ꯑꯣꯏꯔꯝ ꯇꯥꯔꯦ ꯃꯦꯔꯥ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯃ ꯃꯦꯝꯆꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯕꯥ ꯅꯪꯒ ꯁꯅꯥꯍꯜꯒꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅꯁꯨ ꯁꯨꯔꯤꯕꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜ ꯊꯨꯝ ꯈꯣꯝꯕꯒꯤ ꯃꯃꯤ ꯃꯁꯦꯠ ꯑꯃ ꯎꯗꯦ ꯃꯤꯒꯤ ꯃꯔꯟꯗꯨꯝ ꯍꯦꯟꯅ ꯇꯣꯟꯁꯤꯜꯂꯤ ꯍꯥꯏꯅꯁꯨ ꯇꯥꯏ ꯃꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯅꯨꯡ ꯂꯩꯉꯣꯏ ꯅꯤꯛꯄꯁꯤꯅ ꯅꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯕ ꯀꯣꯟꯅꯐꯝ ꯊꯣꯛꯄꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯤꯒꯤ ꯎ ꯁꯨꯐꯝꯗ ꯊꯕꯛ ꯌꯥꯎꯋꯦ ꯍꯥꯏꯅ ꯇꯥꯏ ꯍꯣꯏꯁꯦ ꯏꯃꯨꯡꯒꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯑꯋꯥꯠ ꯑꯄꯥꯒꯤꯗꯤ ꯃꯄꯥꯒ ꯑꯩꯒꯅ ꯁꯨꯔꯤꯕꯁꯤꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯩꯗ ꯏꯆꯥꯅꯨꯄꯤꯅ ꯃꯍꯩ ꯇꯝꯕꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯟꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯃꯍꯩ ꯇꯝꯅꯤꯡꯕꯁꯤ ꯎꯕꯗ ꯃꯄꯥꯒ ꯑꯩꯒꯁꯨ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯦ ꯀꯣꯟꯅꯅꯕ ꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯁꯤꯟꯕꯗ ꯇꯥꯔꯦ ꯁꯈꯤꯅ ꯍꯩ ꯊꯕꯥ ꯁꯅꯥꯍꯜ ꯏꯆꯦꯒꯤꯁꯤ ꯋꯥꯀꯥꯏꯗꯤ ꯅꯠꯇꯦꯀꯣ ꯅꯆꯥꯗꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯐꯥꯎꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕꯁꯦ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯈꯔ ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯍꯩ ꯇꯝꯍꯟꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯕ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯇꯦ ꯅꯣꯏꯅ ꯋꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯤ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯃꯤꯒꯤ ꯊꯣꯛ ꯑꯣꯏꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯐꯤꯁꯥ ꯂꯣꯟꯁꯥꯔ ꯑꯃ ꯑꯣꯏꯅ ꯇꯝꯍꯜꯍꯧꯕꯅ ꯐꯅꯤꯀꯣ ꯅꯆꯥꯅꯨꯄꯤꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯏꯆꯥꯅꯨꯄꯤꯗꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯁꯩ ꯇꯝꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯦ ꯃꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄꯒ ꯌꯥꯝ ꯆꯠꯂꯦꯗ ꯏꯇꯩꯃ ꯁꯈꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯊꯥꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯀꯔꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯊꯥꯡꯖꯤꯜꯍꯜꯂꯨꯔꯤꯕ ꯂꯝꯕꯤꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯕ ꯇꯥꯔꯤ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯂꯥꯛꯂꯒ ꯏꯆꯥꯒꯤ ꯃꯄꯥꯟ ꯆꯥꯎ ꯍꯥꯏꯅ ꯇꯝꯂꯝꯕꯁꯨ ꯈꯪꯕ ꯅꯠꯇꯦ
ꯅꯅꯥꯎꯒꯤꯁꯨ ꯑꯁꯥ ꯑꯃꯗꯤ ꯂꯩꯖꯔꯤ ꯑꯣ ꯑꯁꯥ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯅꯇꯤꯛ ꯅꯐ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯃꯈꯩ ꯅꯆꯥ ꯁꯦꯝꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯈꯟꯅꯕ ꯌꯥꯕ ꯅꯆꯥꯅꯨꯄꯤ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯅꯥꯍꯜꯁꯨ ꯋꯥ ꯃꯈꯥ ꯁꯨꯝ ꯁꯝꯊꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕ ꯅꯣꯏꯕꯨ ꯆꯥꯕ ꯊꯛꯄꯗ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯁꯦ ꯈꯪꯍꯧꯔꯣꯏ ꯂꯩꯊꯈꯤꯕꯅ ꯍꯥꯜꯂꯤ ꯇꯨꯔꯦꯟꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡꯁꯦ ꯃꯊꯛꯁꯤꯗ ꯍꯣꯟꯒꯠꯂꯝꯕ ꯅꯪꯕ꯭ꯔ ꯌꯦꯡꯁꯤ ꯁꯅꯥꯍꯜꯒ ꯊꯕꯥꯒꯅ ꯍꯧꯒꯠꯇꯨꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯈꯤ ꯃꯦꯝꯆꯥꯅ ꯏꯆꯦ ꯁꯈꯤꯌꯥ ꯇꯥ ꯁꯅꯥꯍꯜꯒ ꯏꯆꯦ ꯊꯕꯥꯒꯁꯦ ꯁꯥꯎꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯤ ꯃꯍꯩ ꯇꯝꯍꯜꯂꯤ ꯍꯥꯏꯔꯨꯕꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯍꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯃꯣꯏꯒꯤ ꯃꯥꯡꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯣꯏꯒꯤ ꯐꯅꯕ ꯋꯥ ꯍꯥꯏꯕꯤꯕꯅꯤ ꯂꯧꯗ꯭ꯔꯗꯤ ꯃꯣꯏꯗꯅꯤ ꯀꯩꯅꯣ ꯋꯥꯖꯒꯗꯕ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯁꯦꯜ ꯄꯥꯏꯕꯁꯤꯡꯅ ꯇꯝꯒꯗꯕ ꯃꯍꯩꯗꯣ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯕ ꯃꯈꯣꯏꯅ ꯃꯆꯥ ꯁꯦꯝꯃꯤ ꯃꯤꯒꯤ ꯃꯔꯜꯅ ꯃꯈ꯭ꯋꯥꯡ ꯀꯣꯏ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯧ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯉꯛꯏꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯃꯤꯠꯇꯨ ꯎꯗꯕ ꯖꯥꯠ ꯃꯥꯅ ꯂꯥꯞꯅꯒ ꯆꯠꯂꯒ ꯃꯍꯩ ꯇꯝꯂꯤꯕꯗꯣ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗ ꯌꯧꯔꯕ ꯅꯨꯄꯤ ꯃꯆꯥ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯄꯨꯕ ꯁꯤꯠ ꯅꯥꯟꯅ ꯉꯝꯂꯕꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝ ꯇꯥꯁꯤꯟꯕ ꯐꯥꯎꯕ ꯍꯩꯇꯦ ꯍꯥꯏꯅꯕꯅꯤ ꯃꯦꯔꯥꯗ ꯌꯥꯔꯦꯗ ꯅꯨꯄꯤ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯄꯨꯟꯃꯤꯟꯅꯔꯝꯕ ꯃꯤꯒꯤ ꯐꯥꯎ ꯍꯦꯛ ꯍꯧꯒꯠꯈꯤꯕꯒ ꯑꯣꯟꯈꯠꯂꯒ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ ꯋꯥꯅꯤ ꯊꯕꯛ ꯂꯣꯏꯕ ꯅꯪꯍꯧꯔꯣꯏ ꯇꯨꯔꯦꯜ ꯀꯨꯝꯗꯕ ꯇꯧꯔꯁꯤ ꯁꯅꯥꯍꯜꯅ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯁꯨꯔꯨꯕꯅ ꯐꯔꯕꯖꯥꯠꯅꯤꯗ ꯃꯤꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯃꯌꯥꯝꯁꯤ ꯇꯥꯗꯅꯕ ꯑꯁꯤꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯃꯄꯥ ꯍꯌꯦꯡ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯅꯤ ꯏꯆꯥ ꯅꯨꯄꯤꯗ ꯁꯦꯜ ꯇꯤꯡꯍꯟꯕ ꯄꯥꯝꯃꯨꯗꯦ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯣꯛꯂꯒꯗꯧ ꯉꯥꯛꯇꯅꯤ ꯃꯇꯝꯗꯣ ꯋꯥꯠꯂꯤꯀꯣ ꯃꯃꯥ ꯍꯦꯔꯥ ꯋꯥꯠꯂꯁꯨ ꯉꯥꯏꯒꯦꯗ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯂꯕꯤ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯈꯨꯜꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯠꯂꯥꯏꯁꯦ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯄꯔꯥ ꯇꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯄꯤꯛꯄ ꯈꯨꯜ ꯃꯆꯥ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯍꯩꯗꯨꯅ ꯊꯕꯛ ꯐꯪꯂꯦꯒ ꯇꯥꯕꯗ ꯈꯨꯜꯁꯤꯗ ꯅꯠꯇꯦ ꯊꯪꯅꯕ ꯈꯨꯜ ꯐꯥꯎꯕ ꯍꯔꯥꯎꯕ ꯐꯥꯎꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯦꯝꯂꯤꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯛ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯣꯅꯨꯡꯒ ꯅꯛꯅꯕ ꯃꯤ ꯂꯩꯇꯗꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥꯝ ꯅꯪꯏ ꯀꯣꯅꯨꯡꯗ ꯊꯕꯛ ꯐꯪꯕ ꯃꯤ ꯌꯥꯎꯕ ꯈꯨꯜꯁꯤꯡꯗꯤ ꯌꯦꯡꯉꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯗꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ ꯉꯥꯏꯒꯦ ꯑꯩꯁꯨ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯀꯨꯞꯇꯣ ꯉꯥꯏꯒꯦꯀꯣ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯑꯄꯪꯕ ꯇꯥꯔꯁꯨ ꯇꯥꯔꯒꯦ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯃꯣ ꯅꯣꯛꯆꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯄꯥꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ ꯍꯣꯔꯦꯟ ꯇꯥꯆꯧꯁꯨ ꯄꯨꯟꯅ ꯁꯨꯔꯒ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯗꯣꯏꯅꯤ ꯍꯦ ꯃꯃꯥ ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦꯅꯦ ꯉꯁꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯂꯥꯛꯄꯒ ꯅꯆꯥꯅꯨꯄꯤꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯅꯤ ꯍꯥꯏꯔꯤꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯐꯨꯖꯤꯟꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯜꯂꯦ ꯍꯩꯁ ꯅꯃꯥꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯝ ꯍꯩꯌꯦꯅꯤ ꯏꯆꯥꯇꯣꯝꯕꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯤ ꯊꯕꯛ ꯃꯄꯨꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯁꯤꯠꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯕꯅꯤ ꯑꯗꯨꯒꯤ ꯉꯥꯁꯤ ꯄꯤꯔꯛꯄꯅꯤ ꯉꯥꯁꯤ ꯆꯥꯎꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯆꯧꯕ ꯅꯪꯒꯤ ꯉꯥꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯆꯔꯥ ꯑꯃ ꯊꯣꯡꯂꯒ ꯈꯔꯅ ꯇꯥꯎꯔꯒ ꯊꯝꯂꯕꯗꯤ ꯐꯅ ꯀꯨꯏꯅꯁꯨ ꯆꯥꯅꯔꯅꯤ ꯆꯠꯂꯨ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯂꯨꯔꯣ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕꯒ ꯂꯣꯏꯅ ꯊꯥꯡꯗꯣꯛꯇꯅ ꯊꯝꯂꯕꯅꯤ ꯅꯆꯟꯅꯨꯄꯤꯁꯨ ꯅꯪ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯗꯣꯏꯅꯦꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯄ ꯉꯥꯗꯨ ꯑꯃꯨꯛ ꯊꯕꯥꯅ ꯅꯤꯡꯊꯤꯅ ꯊꯣꯡꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯅ ꯇꯧꯔꯤ ꯏꯆꯥꯇꯣꯝꯕꯤ ꯏꯟꯖꯥꯡꯁꯨ ꯍꯥꯎꯏ ꯅꯕꯨꯡꯁꯨ ꯂꯩꯔꯤ ꯏꯆꯥꯅ ꯉꯁꯥꯏ ꯇꯝꯅꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯇꯝꯃꯣꯗꯅ ꯏꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯗ꯭ꯔꯤ ꯃꯈꯩ ꯉꯥ ꯊꯣꯡꯕꯁꯤ ꯏꯄꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯅꯦ ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯇꯥꯆꯧ ꯏꯃꯥ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯍꯩꯁꯪꯗ ꯏꯍꯩ ꯇꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯍꯩ ꯏꯁꯤꯡ ꯆꯥꯡꯗꯝꯅꯕꯒꯤ ꯆꯥꯡꯌꯦꯡꯗꯣ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯇꯥꯔꯦ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯀꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯁꯨꯅꯕ ꯂꯣꯏꯅ ꯄꯨꯔꯛꯑꯣ ꯌꯥꯝ ꯆꯥꯎꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯅꯤ ꯏꯅꯤꯡꯊꯧꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏ
ꯁꯅꯥꯍꯜ ꯃꯁꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯈꯣꯏꯅ ꯍꯣꯠꯅꯖꯕ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯨꯕꯗ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯤ꯫ ꯕꯥꯕꯥ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯂꯒ ꯅꯣꯏꯅ ꯀꯞꯂꯤꯕꯗꯨꯕ? ꯑꯩꯒꯤ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯍꯩ ꯏꯆꯥꯇꯣꯝꯕꯤ, ꯄꯥꯕꯅ ꯀꯞꯄꯤꯁꯦ ꯏꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯞꯂꯤꯕꯅꯤꯅꯦ꯫ ꯅꯃꯥꯒ ꯑꯩꯒꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯏꯆꯥꯅ ꯇꯞꯅ ꯇꯞꯅ ꯃꯪꯐꯥꯎꯅꯍꯟꯕ ꯍꯧꯔꯤꯗꯅ ꯉꯁꯤꯗꯤ ꯍꯩ ꯃꯃꯥ, ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯅꯥ ꯂꯧꯕꯗꯣ ꯏꯆꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯁꯤꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯍꯌꯦꯡ ꯃꯅꯥ ꯂꯧꯕꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯕꯨ ꯀꯧꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯄꯨꯟꯅ ꯊꯣꯛꯂꯒ ꯑꯩꯒꯤ ꯃꯅꯥꯗꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯧꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯇꯣꯝꯕꯤ? ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯏꯍꯩ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯇꯥꯆꯧꯅ ꯉꯁꯤꯐꯥꯎ ꯃꯆꯜ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯔꯛꯏ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯇꯣꯏꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯦ ꯑꯩꯒꯤ ꯇꯥꯆꯧ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯂꯣꯏ꯫ ꯑꯁꯨꯛ ꯂꯥꯞꯈ꯭ꯔ ꯃꯐꯝꯁꯦ ꯅꯨꯄꯤ ꯑꯩꯅ ꯀꯝꯗꯧꯅ ꯏꯇꯣꯝꯇ ꯏꯍꯩ ꯇꯝꯕ ꯆꯠꯀꯅꯤ? ꯑꯩꯒꯤ ꯇꯥꯆꯧ ꯂꯩꯔꯝꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ꯫ ꯏꯆꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯔꯕꯁꯨ ꯅꯕꯨꯡꯉꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯏꯆꯜꯅ ꯄꯥꯝꯖꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯜꯒꯤꯗꯃꯛ ꯅꯕꯨꯡꯉꯩꯅ ꯄꯤꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯅꯕꯨꯡꯉꯩꯅ ꯉꯁꯤ ꯐꯥꯎꯗ ꯏꯆꯜꯒꯤ ꯃꯁꯛ ꯊꯣꯛꯄ ꯈꯨꯗꯣꯜ ꯑꯃꯠꯇꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯤ꯫ ꯏꯆꯜꯅꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯕꯨꯡꯉꯩꯅ ꯎꯠꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯇꯥꯆꯧ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯤ꯫ ꯃꯁꯤꯒꯤ ꯆꯥꯛꯂꯦꯟꯁꯦ ꯏꯆꯦꯜ ꯏꯄ꯭ꯋꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯇꯥꯆꯧꯅ ꯏꯆꯜꯕꯨ ꯆꯥꯛ ꯏꯟꯕꯤꯒꯦ꯫ ꯀꯨꯏꯔꯦ ꯇꯥꯆꯧꯅ ꯏꯆꯜꯗ ꯆꯥꯛ ꯏꯟꯈꯤꯗꯕ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯅꯥ ꯂꯧꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧ ꯐꯥꯎꯕ ꯌꯥꯎꯅ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜꯕꯨ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕꯗ ꯂꯣꯏꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯁꯨ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯖꯩ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯦꯝꯕꯨꯡꯅ, ꯏꯆꯦ, ꯅꯪ ꯊꯣꯛꯂꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯑꯩꯁꯦ ꯀꯨꯏꯔꯕꯅꯤ ꯅꯪꯒ ꯎꯅꯒꯦ ꯈꯟꯗꯨꯅ ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯔꯦ꯫ ꯀꯩ ꯂꯩꯔꯒꯦ ꯇꯥ ꯊꯦꯝꯕꯨꯡ? ꯏꯆꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟ ꯏꯇꯥꯎ ꯇꯣꯝꯄꯣꯛꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯐꯅ ꯂꯩꯔꯁꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯤ ꯑꯩ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦ꯫ ꯑꯁ ꯇꯥ ꯊꯦꯝꯕꯨꯡ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯏꯆꯦ, ꯑꯩꯒꯤꯁꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯏꯇꯥꯎꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯎꯒ ꯅꯪ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ꯫ ꯅꯣꯡꯃ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕ ꯅꯨꯃꯤꯠꯇꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯣ ꯀꯔꯤꯃꯇ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯎꯪꯗꯨꯅꯇ ꯂꯩ꯫ ꯍꯟꯗꯛ ꯃꯍꯩꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗꯁꯨ ꯏꯇꯥꯎꯅ ꯑꯅꯤꯁꯨꯕ ꯇꯥꯔꯕꯗꯨ ꯐꯥꯎꯕ ꯃꯅꯥ ꯂꯧꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯝ ꯈꯔꯁꯤꯅ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯆꯝꯊꯣꯛꯄꯤꯌꯨ꯫ ꯂꯩꯁꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ, ꯇꯥ ꯊꯦꯝꯕꯨꯡ, ꯐꯔꯦꯁꯦ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯍꯌꯦꯡ ꯑꯩꯒ ꯎꯅꯗꯨꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯂꯝꯈꯥꯡꯗ ꯃꯥꯡꯈꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯐꯔꯦ ꯂꯩꯁꯤ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯨ꯫ ꯍꯣꯏ ꯇꯥ ꯊꯦꯝꯕꯨꯡ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯝꯕꯨꯡꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯂꯩꯁꯤꯕꯨ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯇꯥ ꯊꯦꯝꯕꯨꯡ, ꯁꯤꯕꯨ ꯅꯣꯏꯒꯤ ꯌꯨꯝꯂꯣ? ꯃꯥꯅꯤ, ꯃꯅꯨꯡ ꯆꯪꯉꯁꯤ꯫ ꯌꯥꯔꯅꯤ ꯇꯥ ꯊꯦꯝꯕꯨꯡ, ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯀꯧꯊꯣꯛꯄꯤꯔꯛꯑꯣ, ꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯒꯦ꯫ ꯂꯩꯁꯦ, ꯅꯪ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯏꯇꯥꯎꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯅꯪ ꯎꯔꯒ ꯈꯪꯅꯤ꯫ ꯑꯩꯅ ꯃꯌꯨꯝꯗꯒꯤ ꯂꯧꯔꯒ ꯑꯩꯒꯤ ꯀꯥꯗ ꯊꯝꯂꯝꯕꯅꯤ꯫ ꯀꯨꯏꯔꯣꯏ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯒꯦ, ꯋꯥꯔꯤ ꯁꯠ ꯁꯥꯔꯣ꯫ ꯅꯪ ꯁꯣꯟꯕ ꯊꯦꯡꯈꯤꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ, ꯃꯣꯏ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯕꯗ ꯂꯩꯁꯤ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯤꯅꯥ ꯍꯦꯛꯇꯥꯏꯗ ꯃꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯊꯦꯝꯕꯨꯡꯉꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯩꯇꯛ ꯊꯦꯛ ꯉꯧꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯇꯥꯎꯅꯦ ꯇꯧꯔꯤꯁꯤꯅ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯒꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯕꯨ ꯀꯌꯥꯝꯗꯤ ꯑꯣꯠꯂꯦ꯫ ꯃꯥꯅ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯉꯛꯇ꯭ꯔꯤꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯥ ꯂꯥꯌꯦꯡꯅꯕ ꯑꯃꯥꯏꯕꯤꯁꯦ ꯂꯨꯝꯕ ꯆꯠꯄꯗ ꯈꯟꯅꯗꯦ꯫ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯑꯀꯦꯂꯥꯗ ꯇꯨꯝꯍꯧꯔꯨꯈꯤꯒꯦ꯫ ꯃꯤ ꯎꯔꯒ ꯐꯖꯗꯦ ꯊꯣꯡꯁꯦ ꯃꯄꯥꯜꯗꯒꯤ ꯍꯦꯛ ꯂꯣꯟꯁꯤꯜꯂꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯂꯩꯁꯤꯁꯨ ꯇꯣꯝꯄꯣꯛꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯏ꯫ ꯂꯩꯁꯤ, ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯂꯥꯟꯅ ꯈꯟꯕ꯭ꯔꯥ? ꯇꯥ ꯇꯣꯝꯄꯣꯛ, ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯇꯥ ꯇꯣꯝꯄꯣꯛꯀ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯨꯡꯅ
ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯥ ꯀꯌꯥ ꯑꯃ ꯊꯝꯂꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯅ ꯏꯐꯝꯗ ꯊꯝꯂꯤꯕ ꯑꯁꯥ ꯄꯨꯝꯕꯁꯦ ꯑꯩꯅ ꯃꯪꯐꯥꯎꯅꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯂꯩꯁꯤ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯅꯪꯒꯤ ꯃꯪꯂꯥꯟꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯕ ꯁꯤꯡꯂꯣꯏ꯫ ꯃꯇꯝꯗ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯒꯅꯤ꯫ ꯐꯔꯦ ꯇꯥ ꯇꯣꯝꯄꯣꯛ, ꯑꯗꯨꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯃꯇꯝꯗꯨꯗ ꯇꯥ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕ ꯍꯩꯌꯥꯒꯦ꯫ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯖꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯟꯈꯤ꯫ ꯑꯗꯨ ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯁꯨ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯇꯥ ꯇꯣꯝꯄꯣꯛꯁꯨ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯐꯅꯦꯛꯐꯥꯎ ꯁꯨꯔꯅꯤ ꯑꯩꯗꯤ꯫ ꯂꯩꯁꯤ ꯇꯣꯝꯄꯣꯛꯇ ꯉꯛꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯏꯀꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯈꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯈꯤꯗꯧꯕꯒ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯩꯁꯤ ꯄꯥꯈꯠꯅ ꯊꯦꯝꯕꯨꯡꯕꯨ ꯀꯧꯏ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯅꯤ꯫ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯃꯅꯨꯡꯗꯒꯤ ꯀꯧꯔꯤꯕꯗꯨ ꯁꯪꯒꯣꯏꯗ ꯇꯨꯝꯂꯤꯕ ꯊꯦꯝꯕꯨꯡꯅꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯂꯩꯁꯤ ꯀꯞꯇꯨꯅ, ꯇꯥ ꯇꯣꯝꯄꯣꯛ, ꯀꯩꯅꯣ ꯅꯣꯏꯒꯤꯁꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯗꯨꯅ ꯑꯐꯪꯕ ꯁꯤꯔꯤꯕ꯭ꯔꯥ? ꯑꯁ ꯅꯠꯇꯦꯃꯤ ꯂꯩꯁꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯤꯗ ꯁꯤ ꯌꯧꯔꯗꯤ꯫ ꯃꯗꯨꯒꯤ ꯚꯨꯠ ꯃꯆꯥꯗꯨꯅ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯊꯦꯝꯕꯣꯡ, ꯅꯪꯕꯨ ꯊꯣꯡꯁꯤ ꯌꯥꯡꯉꯨꯗ, ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯗꯣꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯦꯝꯕꯨꯡꯗꯤ ꯃꯃꯥꯒ ꯃꯄꯥꯒ ꯍꯜꯂꯛꯂꯕ ꯃꯇꯝꯗꯇ ꯊꯦꯝꯕꯨꯡ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯊꯦꯝꯕꯨꯡ ꯄꯥꯈꯠꯅ ꯀꯥꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯏ꯫ ꯂꯩꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯄꯦꯔꯤ ꯄꯦꯔꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪ ꯂꯩꯁꯤꯗ ꯀꯔꯤ ꯇꯧꯕꯤꯔꯨꯔꯦ? ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯩ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯒ, ꯃꯤꯔꯥꯏ ꯃꯆꯥ, ꯅꯪ ꯅꯠꯇ꯭ꯔꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯊꯤꯕ ꯆꯠꯂꯨꯕ꯭ꯔꯥꯕ? ꯊꯣꯡ ꯍꯥꯡꯗꯕꯒꯤ ꯀꯞꯄꯗ ꯂꯩꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯦꯛꯊꯔꯤꯅꯤ꯫ ꯑꯩ ꯅꯨꯄꯤꯁꯤ ꯍꯦꯛ ꯁꯤꯔꯕ ꯅꯪ ꯉꯁꯤ ꯍꯤꯡꯅ ꯄꯨꯝꯃꯤ ꯈꯪꯉꯨ꯫ ꯀꯩꯅꯣꯅꯤ ꯊꯦꯝꯕꯨꯡꯉꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯐꯅꯕ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤꯍꯥꯠꯄꯒꯤ ꯕꯗꯅꯥꯝ ꯆꯥꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯊꯕꯛꯁꯤꯃ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯔꯨꯕꯅ ꯐꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯇꯝꯂꯕꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯀꯨꯞꯅ ꯈꯟꯅꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯄ ꯍꯥꯏꯅ꯫ ꯊꯦꯝꯕꯨꯡꯅ, ꯍꯩꯗꯣꯛꯄꯣꯛ ꯌꯥꯔꯦ, ꯑꯗꯨꯋꯥꯏꯗ ꯍꯨꯏ ꯆꯥꯗꯅ ꯃꯄꯨ ꯁꯪ ꯂꯩꯔꯅꯨ, ꯁꯟ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯅꯣꯏ ꯅꯄꯥꯒ ꯅꯣꯏ ꯅꯃꯥꯒꯅ ꯃꯃꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯅꯤꯅ ꯋꯥꯔꯤ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯊꯝ, ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯅꯕ ꯑꯁꯣꯝꯗ ꯑꯍꯜ ꯂꯃꯟꯒ ꯋꯥ ꯇꯥꯟꯅꯔꯨꯒꯦꯅ ꯆꯠꯈ꯭ꯔꯤ꯫ ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯊꯨꯡꯅꯔꯤ꯫ ꯑꯩꯁꯦ ꯂꯥꯏ ꯅꯠꯇ꯭ꯔꯣ? ꯃꯤꯅꯥꯏ, ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯍꯔꯥꯎꯒꯦ ꯇꯧꯔꯒ ꯂꯩꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥꯃꯨꯛ ꯁꯥꯔꯦ꯫ ꯌꯥꯔꯦꯗꯣ, ꯃꯊꯥꯒ ꯁꯥꯎꯔꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯇꯥ ꯂꯩꯔꯤ꯫ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤ ꯂꯩꯄꯣꯟꯇꯦ꯫ ꯏꯃꯥ ꯊꯥꯒꯠꯂꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯁꯤꯒꯤ ꯏꯃꯨꯡꯗꯤ ꯂꯩꯁꯤꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯊꯋꯥꯏ ꯋꯥꯅꯔꯤ꯫ ꯂꯩꯁꯤꯒꯤ ꯃꯇꯧ ꯑꯗꯨꯅꯗꯤ ꯅꯨꯄꯥ ꯅꯍꯥꯗ ꯁꯦꯟ ꯆꯣꯡꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯃꯇꯝꯁꯤ ꯊꯦꯡꯂꯦꯅꯦ꯫ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯉꯦ, ꯅꯆꯟꯅꯨꯄꯤꯗꯨꯅ ꯀꯔꯥꯏꯗꯕꯨ ꯂꯩꯔꯝꯗꯧꯔꯤꯕ? ꯏꯄꯥꯗꯤ ꯊꯋꯥꯏꯁꯤ ꯋꯥꯔꯤꯅꯤ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯏꯄꯥꯕꯨ ꯊꯋꯥꯏꯁꯤ ꯋꯥꯔꯦꯗ, ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯅꯄꯥꯎ ꯑꯃ ꯇꯥꯗꯕꯁꯦ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯏꯆꯜꯗꯣ ꯀꯔꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯂꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩꯁꯨ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯅꯆꯜꯗꯣ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯏꯄꯥꯅ ꯏꯆꯥꯗ ꯊꯝꯂꯤꯕ ꯑꯁꯥ ꯄꯨꯝꯕꯁꯤ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯩꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯒ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯒꯅ ꯅꯤꯡꯊꯤꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯟꯕꯒꯗꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯍꯨꯝ ꯂꯩꯁꯤꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯜꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯦ ꯈꯪꯂꯕꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯗꯨꯅ, ꯃꯥ, ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯃꯥ, ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯉꯨ꯫ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯍꯟꯕ꯫ ꯏꯆꯥ ꯁꯤꯈ꯭ꯔꯦ, ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯇꯣꯝꯕꯤ ꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯜꯅ ꯁꯥꯎꯗꯨꯅ ꯂꯩꯁꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯩꯁꯤꯕꯨ ꯏꯟꯊꯣꯔꯛꯂꯦ ꯄꯥꯎ ꯇꯥꯕꯗ
ꯁꯦꯟꯖꯥꯎ ꯄꯥꯏꯔꯦ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯊꯥꯖꯕꯤ ꯃꯦꯂꯩꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯄꯥ ꯅꯨꯄꯤ ꯃꯌꯨꯝꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔ ꯅꯪꯕ ꯃꯊꯣꯡ ꯆꯥꯗꯕ ꯏꯃꯨꯡꯅꯣ ꯍꯥ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯉꯝꯂꯤꯕꯁꯤꯕꯨ ꯑꯩ ꯏꯁꯤ ꯌꯥꯝ ꯀꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯏꯖꯠ ꯁꯟꯃꯥꯟꯒꯁꯤ ꯀꯔꯤꯃꯇ ꯈꯪꯗꯕ ꯏꯃꯨꯡꯅ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯟꯕ ꯃꯥꯡꯂꯕꯅꯤꯀꯣ ꯌꯥꯔꯦꯗ ꯃꯃꯥ ꯃꯤꯒꯤꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯍꯦꯛꯇ ꯏꯟꯊꯣꯛꯅꯤꯡꯕ ꯅꯠꯇꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕꯒꯤ ꯁꯥꯎꯗꯅ ꯍꯥꯏꯔꯤꯕꯅꯤ ꯀꯌꯥꯃꯨꯛ ꯀꯨꯏꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯂꯨꯅꯤ ꯍꯥꯏꯕꯒꯤ ꯏꯃꯨꯡꯗꯨꯅꯁꯨ ꯏꯃꯧꯁꯤꯗ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯃꯃꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯦꯛꯅꯤ ꯃꯈꯣꯏꯅ ꯃꯆꯥꯁꯦ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯏꯆꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯌꯥꯔꯣꯏ ꯃꯄꯥꯝꯗꯗꯤ ꯍꯦꯛ ꯂꯧꯈꯠꯇ꯭ꯔꯤ ꯐꯥꯎꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯩꯇꯦ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯈꯛꯇꯔꯣ ꯃꯈꯣꯏꯅ ꯑꯁꯥ ꯊꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯤꯅ ꯃꯣꯏꯒꯤ ꯏꯖꯠ ꯌꯦꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯋꯥ ꯂꯣꯏꯁꯤꯜꯂꯝꯂꯒꯗꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯃꯆꯥꯁꯤꯒꯤ ꯏꯖꯠ ꯀꯟꯕꯤꯔꯤꯕꯁꯦ ꯑꯗꯨꯒ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯦꯔꯥ ꯈꯪꯅꯤꯗꯅ ꯑꯩꯅ ꯉꯝꯕ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯣꯏꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯃꯧ ꯑꯣꯏꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯁ꯭ꯋꯔꯒ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯃꯨꯡ ꯃꯊꯥꯅ ꯁꯤ ꯌꯧꯅ ꯁꯥꯔꯕ ꯀꯥꯟꯁꯤꯗ ꯃꯃꯥꯅꯪꯒꯤ ꯏꯆꯧꯁꯦ ꯑꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦꯗ ꯏꯃꯨꯡꯗꯅꯤ ꯇꯣꯝꯄꯣꯛꯅ ꯑꯩꯁꯦ ꯅꯪꯕꯨ ꯁꯨꯝ ꯀꯞꯇꯅ ꯂꯩꯔꯗꯤ ꯅꯁꯥꯗꯨ ꯁꯣꯛꯂꯅꯤ ꯇꯣꯝꯄꯣꯛ ꯏꯃꯥ ꯄꯥꯕꯨꯡꯗ ꯃꯆꯥ ꯍꯥꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯑꯩꯁꯦ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯀꯌꯥꯔꯛꯇꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯑꯃꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯅꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯜꯂꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯂꯩꯁꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯤꯡꯖꯕꯗꯣ ꯊꯨꯡꯅꯕ ꯌꯨꯝꯁꯤ ꯂꯩꯔꯒ ꯅꯥꯍꯩ ꯃꯈꯥ ꯇꯥꯅ ꯁꯣꯏꯗꯅ ꯇꯝꯍꯟꯒꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯤꯅ ꯊꯦꯝꯕꯗꯒꯤ ꯂꯩꯁꯤꯁꯨ ꯀꯞꯄ ꯈꯔꯗꯤ ꯐꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈꯤ ꯃꯦꯂꯩꯅ ꯃꯆꯥꯕꯨ ꯆꯩꯔꯤ ꯍꯩ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛ ꯏꯆꯥ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯥꯍꯩꯅ ꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯝꯊꯅꯕ ꯇꯧ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯅꯅꯥ ꯑꯁꯨꯛ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯁꯨ ꯂꯩꯁꯤꯒ ꯄꯨꯟꯅ ꯏꯍꯩ ꯃꯈꯥ ꯇꯝꯊꯒꯦ ꯍꯥꯏꯔꯤꯗꯅ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯕ ꯇꯧꯅꯨ ꯃꯤꯃꯥꯡꯗ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯀꯣ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯀꯝꯗꯧꯅ ꯃꯍꯩ ꯃꯈꯥ ꯇꯝꯒꯗꯧꯔꯤꯕꯅꯣ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯃꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯇꯧꯗꯧꯔꯤꯒꯦ ꯍꯥ ꯏꯃꯥꯕꯨꯅꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯍꯟꯒꯅꯨ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯂꯩꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯊꯝꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯁꯨꯍꯜꯂꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯈꯔ ꯃꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯊꯝꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯣ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯏꯃꯥ ꯏꯄꯦꯝꯃ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯄ ꯑꯗꯨꯒ ꯅꯃꯥꯒꯤ ꯆꯤꯡꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯂꯕꯅꯤꯀꯣ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯒ ꯃꯧ ꯂꯥꯛꯂꯕ ꯍꯥꯏꯕꯁꯤꯒꯅꯦ ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯕꯅꯤ ꯏꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯕꯨ ꯃꯤꯒꯤ ꯃꯈꯨꯠ ꯆꯥꯕꯒꯤ ꯋꯥꯅꯤ ꯏꯃꯧ ꯂꯥꯛꯂꯕꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯃꯈꯨꯠ ꯆꯥꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯆꯥ ꯄꯤꯕ ꯄꯣꯛꯂꯤꯕꯁꯤꯕꯨ ꯃꯤꯒꯤ ꯃꯈꯨꯠ ꯆꯥꯅꯕ꯭ꯔꯅꯦꯍꯦ ꯍꯌꯦꯡꯗꯒꯤ ꯅꯥꯍꯩ ꯃꯈꯥ ꯇꯥꯅ ꯇꯝꯊꯕ ꯍꯦꯛ ꯆꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯃꯛ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯈꯪ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯩ ꯃꯈꯥ ꯇꯝꯊꯕꯒꯤ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯏꯄꯥꯁꯨ ꯈꯟꯅꯩ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯁꯅꯨ ꯃꯦꯂꯩ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯃꯧ ꯑꯣꯏꯔꯕ ꯅꯪꯅ ꯅꯥꯍꯩ ꯃꯈꯥ ꯑꯗꯨꯝ ꯇꯝꯅꯤꯡꯂꯤꯕꯅꯤ ꯍꯥ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯝꯅ ꯂꯩꯌꯣ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯅꯥꯍꯩ ꯃꯈꯥ ꯇꯝꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯩꯇ꯭ꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯌꯥꯗ ꯆꯥꯅꯕ ꯅꯊꯤꯕꯣꯡ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯕꯗꯣ ꯍꯩꯅꯕ ꯇꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯤꯕꯁꯤ ꯍꯩ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯇꯨꯡꯒꯤ ꯈꯜꯂꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯍꯩ ꯇꯝꯕ ꯆꯠꯅꯕ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯦꯝ ꯅꯧꯗꯅ ꯍꯥꯏꯒꯗꯕꯅꯤ
इमुंगी थबक तौनिंगदबगी नंगना नाही तंबा चटके हाइबदो नाबेमाइना सिटनाना खंबजानिको इमा इमागी वाखलदो वनरे नबौना हारिबसि याबि आई मखा तमथजगे इमुंगी थबक पुंबसु नबौ ngamnaba tawjage ai piklingaidagi mamjarpa manglan asidadi mangphawna hanbiyo karigi manglan mangphawnaba karigi nayum pani haibadi khanglaga khangbrana karangda lakbi nangna ai singthakta khumba sardana hai lagai sudanabi hawna lochat khangdabi hawna lochat khangdaba imungdagi hawrakbi yumsida nungaina leigi hairabadi nabi maina haibi maduna nangi afabu oini ningamda kapsaba natana leisigi upai haibadu leitrabada ningamda punsi leli topoksu leisigi ningba kaibagi saktamasi yengba ngamsade melaidi nongma nongmagi sarai kanba sum hinjilai mamagi matauda topoksu kari tawgani haiba tasengna wakhala matadre matam ayambada masa topokpu leisigi manaktagi lapna leinaba haiduna tasu khali numit asimadi topok ahing thengna mayumda halaklammi ta topok asuk thengna halaklibasi karigino nathawru mase agi kusi noi kanamta aigona wanganglaka noigi nauna tawsingsi ubada tasengna ayumsigi makada suklai engte imagi so nangna numit suba makapnaga lay aisu tawpham khangtre yumsida nangna lakpa numitagi aigi nungaiba pumba mangkhrabani kaino ta topok nangna hairibadabo masida aigi ral kari masibo aina ohenkiba thokiba thongdok aduna chaina phanglibase nang khaktani haina khanbra haidi chaina se phanglamloi haina khanbra famda nakhoi mayam biriba chaina se kayabuk yamna wai haiba khangla khangje ai karimda khangje thongdok tu da aigi ral di leisia nang nai ningi se aduk wana yumsida na punsilien ga da bi saru leise nang yumsi thadok tu da sakro ai ya hanagi ingna signa leiba punsido ai ba nang sakro leisi na chindumak ai bu sakro haiba wai se haiba ngamlabani ko ai na bra moi da nangi no gai bu ba bangkhale labada ai na karibu hairu yumsi ai ya wa ba kana da khang itrabasu nang na di ai ya wa ba khang biri khang wa ba pumba khang tu na lak sidi yumsi da ai gini hai da kana su leite hai ba ai khang no pi ai kai punsi se kai ha da toli ko pa ma soi ba da hek pok pi ba imai pa da pa macha da ti hai tu hek in thok pi adu ka muksu ipuroi ba makna no pi ai kai ge wa ba su khang bi da ai hek din ai sium sida ngak to potha ge hai du lak nangi do gi nawong na tong tu da ni ai se yum sida ngak to potha do lai dig base ai da karai da no santi da lai zaurage me lai ta ha se thorak tu na ima gi thoiba asuk thenglaba hing sida karai zat ka dori bano ima ai masigi nu pisi ki masak se sok yin indi ma le makhai ai yum mase sok alak le hey hayeng tap ni ma ga wari sa se na pa bung tarabadi soi dan la chau thuk sa ima gi ga da ni thina bo tharu tompok suwa makha taramdana khonglei thuna sangkhre hey karigino nangna yum sida isana laining dana ba thabak tori base ha nang yum sidagi nang aksum du pairaga illu haibro hausik aina nangbu phubada kana laktuna nangbu kan bidorike lamza sara nangna nakut janaba kapsil lauksinna dana hotnarabasu mama aina bokliba isa nakut janba kaidong nungda ngam he ngona sengau lakpi imung sin irang sagat pa yamna pamba nangdi mapala sida hinjari maduda wakhal tar kadabani asi hairamduna melai yungi thongdu sapu kana lon sinthi leisi ningba kaina kappa yaba kaplamlabagi tungda ningba kaiba khongthang amaga loinana aroiba oiragi khanduna maikai khangraba khongthang amaga loinana yumdudagi khongthang lokre nuzaoi bi mana waroba henkibana thongnau mayada leptun leiriba mabudi hana yenglamtre leisi nangai budi waroga duko reina maramoiduna nangbu awaba pipa ipamtre sidigi naning tamsakro reigi ni hizaraba yumse nangi na pamda doroka pangka oiri asibumba isu kangi ina pangal thona nangi da lepa sungam kije natung da namigo nangmu sena masinatana aigi kalabu waina nangi thongna oiduna nangna mai paktuna bumono pasaktam to aigi imit sidi yeng pangsagi ko naitom tarabi ningol oibi magi sangjafam mapam lamdam asinatana karaida satlugani lankiba pumba amuktang mama amadi mapada thamoi pena haijaramlaga thawai tharabasu tharagi haina sab yumna khaladuna ahing nongyai aduda mapami thongjila leplari thong thinbagi makol tabada thongdu tapna hanglai
Imaagi Lacey, karino isana tawraklibase? Hey, waraktabi. Nang yung masida, kari karamba awawa piba muglakliba. Nahak thakta, ay ko'y mo kayamuk yamni ikay pero kumanjigi haibado. Nang ay ko'y mo at papendra duna, makata na at palaklibra. Ako'y mapa, awag tataptabi yung kidawag eh. Hey, mama, nang wa makata naglano. Masi, nasana pinati, imong si yek naman. Iko'y mo at papendra duna, o at pamuklakliba. Lacey, makot doon na duna. Ima, Papa, ay, nako'y mo at palakpo natin. Ay himaram na, imong ngasi mo kayang wahalagi haiba. Nasasuka, handaki mapuksida. Natsana, nako'y kinaning tungan mga makitrabaso. Matangi mapok haiba ito na layrap labati. Nako'y mo, ay kiima ipaway na, ang mapangsa doon na. Mapok doon, nako'y kinaning tungan mga mapukoy sa kiko. Handaki mapuksi mati, ningol ki mapok na pok lumanan. Nagsakit daw na pong mamanghan bigla. Nagsada ni sa libapora si Tati, tamoy siyang na nagsada pinabi. Nga siya'y panamit na sinagi, ay nagkanapasuwahan laroy. Akang mauna ka pang kakaway na ba ay hipon siya siya. Ano pang kang doon namang sakrisan. Ato ima, Papa, nagsala nilang kinabanin ko. Imapabag ibang lato. Natsakay kiso, manglan mo'y sarapan. Kangaw na humlag pa, nang namamagi akan manong lainong siya. Sini, natsakay pun sibo, may kaitang na. Amang balat na humdo na pumili. Handaki mapuk si Magini. Natsakay po, pun siso pag-iway na itong tunat tabiyo ko. Ay dapat na milupirang marik amat tapaw masintabi ng kanong ko. Natsasalagi, Ma'am. Asiyay ito na Lacey, mamaylay ito na tap na kong tangbaw eh. Ibong gidaway. Tasaw. Nang nabungay budadok ito na dyan pangamladro. Taibang pumban na isal ba intok na baso. Nabungay nga di isal mo mikop amat tapaw ba intok pa lady. Tasaw. Nabungay lady ngay. Ichal mo awapam na kaidang nung tatahaloy. Nabungay lady hay ba karigi ichal na kaw mo no. Isal na samarak soyrabaso nabungay na lisiglat ngakpi ba ngakpi. Matiksa ba nabungay sa isal kini hayradi nabungay na ngamloy da ba kari sulay di. Isal mo urak tabo koy re. Lao, imong nasang lasi. Tasaw na, isal mo lang payeng mo na. Tasaw kimi si Soktari. Uzaning pa, isal ginukmi-nukmi ba may tumo. Karigi, asukwa ba sakpap na. Nabungay gimit bang stilip-lip na. Kasi, nabungay na wasak liba sini. Isal gimit kipi, nabungay laringay, amok ka na sintaloy. Asam na tao ba na, masal mo law sila ba na, masabo do kimatik nung siza ba na, sana halso, asawa pong bamangki do na, tamoy sok nagkaplagli. Ipagilay si, ipatasin na, isagi mo pamdalag siya, asawa ba ay bamana, ipagi mangdalip ki ba na, masi, isagi pong sibo, asum na uyan pa ni, ipatasin na, isagi mo pamdalag siya, isagi mo ay amapaw magtabi na, isabo, itadagi intok to na tamluban na paise, kaya hata panglurib. Tumda na mangmangluban na paibo, nga sidi, isa na may kaptokan bire. Asum na hanagi matawgum, lay sibo, luna sana tawido na loy na bini. Ako'y mapa, karino, mangda na maglaybiram liba sibo. Mama, asaw bahay ba sina, kariso apamapol purak pangamting. Ay numakag kasiktang kantaram na badi, isagi nga si Uyrim, ibam si Uyram loy ko. Ay di hay sabani. Isa to, yung sida purak laga, isagi mawa amat na ditaki si Haida. Makoy mapana sauri ba ni Haida na ayawa tabi kita ba natro. Mama, haukra ba di haukra, kung si sumatam lay. Isabo, matigsaba, isa ka mo oy jibab hawa. Mapahay na, seksin na siya na gani. Isa na samarak soy rabaso, ngakpido na, isagi aning maasida di, tungan birasi. Asum na laysi, imong natiyam do na mahimasing makatam halami. Laykagi minong may sakaya tarabaso, ninghan na bagi mahutta, laysigi tauna oirakli. Ho isiya, magi laysi hybrid karino, isi tabagi masado, mayong pani na pan kibado, tapade, amok halagdo na, mapamda layrabani.
ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯌꯥꯗ ꯆꯥꯅꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯕꯁꯨ ꯍꯩꯇ ꯃꯥꯅ ꯅꯨꯄꯤꯅ ꯑꯣꯏꯔꯣꯏꯗꯕ ꯁꯦꯜ ꯇꯤꯡꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯨꯅꯨ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯕꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯦꯗꯅ꯫ ꯍꯣ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯐꯝ ꯈꯪꯗꯗꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯕꯁꯤꯐꯥꯎ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯍꯩꯗ ꯊꯋꯥꯏ ꯌꯥꯎꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯍꯧꯔꯕꯅꯤ꯫ ꯅꯠꯇꯦ, ꯃꯥꯒꯤ ꯁꯅꯥꯍꯜꯒ ꯊꯕꯥꯒꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯏꯃꯨꯡꯗꯤ ꯅꯠꯇꯦꯗꯅ꯫ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯃꯥꯗ ꯃꯈꯨꯠ ꯆꯟꯕ ꯌꯥꯕ ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕꯅꯤꯗꯅ꯫ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯦꯜꯒ ꯌꯥꯝ ꯂꯧꯔꯝꯗꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯍꯩꯃꯥ, ꯊꯕꯥꯒ ꯁꯅꯥꯍꯜꯒꯁꯤ ꯄꯪꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯂꯣꯟꯄꯣꯠ ꯑꯣꯟꯊꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯑꯣꯟꯊꯣꯛ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯏꯁꯨꯗꯒ ꯇꯥꯍꯟꯕ ꯌꯥꯕ ꯄꯥꯎ ꯅꯠꯇꯦꯀꯣ꯫ ꯑꯁ ꯂꯥꯏꯅꯥ ꯂꯧꯅꯔꯛꯀꯅꯤ꯫ ꯊꯦꯝꯕꯨꯡꯅ, ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯁꯣꯏꯀꯣ꯫ ꯂꯩꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯊꯦꯝꯕꯨꯡ, ꯑꯩ ꯑꯉꯥꯎꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯑꯩ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯏꯅꯤ꯫ ꯂꯩꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯥꯒꯤ ꯃꯤꯖꯩ ꯃꯈꯥꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯣ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯁꯤꯕꯨ ꯃꯅꯤꯡ ꯇꯝꯖꯅꯕ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯃꯗꯤ ꯃꯥꯒꯤ ꯃꯃꯤꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇ ꯑꯁꯤꯁꯨ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯁꯦꯟꯅꯔꯤ꯫ ꯃꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ꯫ ꯊꯦꯝꯕꯨꯡꯅ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯑꯩꯅ ꯃꯇꯥꯡ ꯆꯥꯗꯅ ꯇꯨꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯇꯥꯎꯒꯤ ꯊꯃꯣꯏꯗꯣ ꯂꯥꯏ ꯃꯥꯗꯤ ꯃꯃꯤꯠ ꯇꯥꯡꯗꯕꯗꯨꯅ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ꯫ ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯂꯩꯁꯤꯗꯣ ꯅꯐꯝꯗ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨ꯫ ꯉꯁꯤ ꯌꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯨꯝꯗꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯕꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯑꯩꯒꯨꯝꯕ ꯐꯠꯇꯕ ꯃꯤꯗꯤ ꯂꯥꯏꯁꯤꯁꯨ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯀꯩ? ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯅꯥ ꯑꯃꯠꯇ ꯍꯦꯛ ꯅꯥꯗꯦ ꯁꯩꯇ꯫ ꯌꯥꯔꯤꯁꯦ, ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯦ꯫ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯀꯣꯛꯇ ꯇꯥꯗꯨꯅ ꯂꯥꯛꯄꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯕꯒ ꯅꯤꯡꯊꯧꯅꯁꯨ ꯂꯩꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯄꯤꯕꯤꯔꯦ꯫ ꯁꯅꯥꯍꯜꯒ ꯊꯕꯥꯒꯁꯨ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯦ꯫ ꯂꯩꯁꯤꯅ ꯃꯄꯥꯜ ꯐꯔꯛꯂꯕ ꯑꯁꯤꯗꯗꯤ ꯂꯩꯁꯤꯕꯨ ꯄꯥꯎꯊꯣꯛꯄꯤꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯁꯤꯕꯨ ꯊꯥꯒꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯃꯊꯪ ꯃꯊꯪ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯂꯦꯝꯅ ꯃꯍꯩ ꯇꯝꯕ ꯐꯪꯍꯟꯕꯤꯔꯦ꯫ ꯑꯋꯥꯕ ꯀꯌꯥꯒꯤ ꯄꯣꯠꯂꯣꯏꯗ ꯂꯩꯁꯤꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯂꯦ꯫ ꯑꯐꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩ? ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯔꯣꯡꯃꯩ ꯂꯩꯁꯨ ꯃꯃꯧꯕꯨ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯦ꯫ ꯁꯅꯥꯍꯜ, ꯊꯕꯥ, ꯇꯁꯦꯡꯅ ꯏꯆꯦ ꯅꯈꯣꯏꯗ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯏꯃꯧꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯁꯤ꯫ ꯏꯃꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯏꯆꯦ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ, ꯏꯃꯧꯕꯨ ꯏꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨꯕ꯫ ꯃꯆꯥ ꯅꯤꯉꯣꯜꯅ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯂꯦꯟꯕ, ꯃꯃꯪ ꯑꯅꯤꯁꯨꯕ ꯄꯥꯝꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯇꯣꯝꯄꯣꯛꯇ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫